ꯑꯩꯁꯦ ꯍꯧꯗꯣꯡꯒꯤ ꯉꯥ ꯂꯩꯕ ꯆꯠꯄꯗ ꯚꯤꯗꯤꯑꯣ ꯅꯝꯅꯕ ꯏꯟꯁꯥꯡ ꯈꯔ ꯌꯥꯎꯁꯜꯂꯛꯑꯦ ꯆꯍꯤ ꯐꯥꯕꯧ ꯉꯥꯁꯦ ꯍꯧꯗꯣꯡꯒꯤ ꯉꯥꯅꯤ ꯆꯥꯛꯀꯦ ꯇꯣꯛꯀꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯗꯤ ꯑꯃ ꯂꯩꯒꯦ ꯇꯧꯏ ꯍꯧꯖꯤꯛ ꯃꯇꯝꯗ ꯀꯩꯀꯥꯟꯅꯣꯅ ꯑꯩ ꯉꯥ ꯑꯣꯏꯅ ꯂꯩ ꯂꯥꯛꯑꯦ ꯑꯍꯤꯂꯥ ꯑꯣꯏꯅ ꯂꯩꯔ ꯂꯥꯛꯑꯦ ꯁꯤ ꯇꯥꯎꯔꯒ ꯑꯣꯏꯅ ꯊꯣꯡꯉꯒꯦꯅ ꯑꯍꯤꯂꯥꯁꯦ ꯇꯥꯎꯔꯒ ꯑꯃ ꯊꯣꯡꯖꯔꯛꯑꯒꯦ ꯑꯗꯒꯤ ꯍꯪꯒꯥꯝꯁꯤ ꯆꯝꯐꯨꯠ ꯐꯨꯠꯂꯛꯀꯅꯤ ꯑꯗꯩ ꯁꯤ ꯍꯪꯒꯥꯝ ꯃꯆꯥꯔꯅꯦ ꯍꯪꯒꯥꯝ ꯃꯆꯥ ꯁꯦꯝꯗꯣꯏꯕ ꯑꯗꯨ ꯑꯃ ꯁꯦꯝꯃꯛꯀꯅꯤ ꯑꯗꯨꯒ ꯁꯤꯗ ꯉꯥ ꯊꯣꯡ ꯊꯥꯛꯅꯕ ꯈꯥꯃꯦꯟ ꯁꯤꯟꯕ ꯂꯩꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯁ꯭ꯋꯥꯏ ꯂꯣꯏ ꯂꯩꯔꯦ ꯐꯗꯤꯒꯣꯝꯒ ꯃꯔꯣꯏ ꯃꯔꯥꯡꯒ ꯑꯗꯨꯒ ꯁꯤꯒꯤ ꯍꯪꯒꯥꯝ ꯃꯄꯥꯟꯁꯦ ꯁꯤꯒꯅꯦ ꯌꯣꯡꯆꯥꯛꯁꯤꯒ ꯁꯤꯡꯖꯨ ꯑꯃ ꯁꯨꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯗꯤ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯁꯦꯝ ꯁꯥꯅꯕ ꯇꯧꯖꯔꯛꯑꯒꯦ ꯊꯣꯡꯅꯅꯕ ꯑꯩꯅ ꯉꯥꯁꯦ ꯀꯛꯇ꯭ꯔꯤꯉꯩꯗꯅꯦ ꯍꯪꯒꯥꯝ ꯃꯆꯥꯁꯦ ꯍꯥꯟꯅ ꯁꯦꯝꯗꯣꯛꯑꯒꯦ ꯑꯩꯅ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯍꯥꯞꯆꯟꯕꯩ ꯆꯝꯄ꯭ꯔꯥꯁꯦ ꯏꯀꯪ ꯀꯪꯁꯤꯜꯂꯦ ꯃꯍꯤꯗꯤ ꯌꯥꯎꯔꯤꯗꯣ ꯁꯨꯃꯥꯏꯅ ꯆꯝꯄ꯭ꯔꯥ ꯃꯍꯤꯁꯦ ꯍꯥꯟꯅ ꯁꯨꯝꯖꯜꯂꯅꯤ ꯁꯨꯃꯥꯏꯅ ꯆꯝꯄ꯭ꯔꯥ ꯃꯍꯤꯁꯦ ꯈꯔ ꯁꯨꯝꯖꯜꯂꯅꯤ ꯈꯤꯇꯪ ꯌꯥꯝꯃꯦ ꯉꯁꯤꯗꯤ ꯅꯍꯥꯟꯗꯒꯤ ꯈꯔ ꯁꯨꯝꯖꯟꯒꯦ ꯌꯥꯔꯅꯤ ꯆꯝꯄ꯭ꯔꯥ ꯃꯍꯤꯁꯦ ꯇꯧꯕꯒꯤ ꯁꯨꯃꯥꯏꯅ ꯑꯝꯇꯪ ꯑꯣꯠꯈꯥꯏꯈꯤꯒꯦ ꯑꯗ ꯏꯁꯤꯡ ꯈꯔꯁꯨ ꯍꯩꯖꯤꯟꯗꯣꯏꯅꯦꯕ ꯁꯦ ꯄꯣꯞꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯁꯇꯥꯎ ꯈꯔ ꯑꯃ ꯍꯩꯖꯤꯜꯂꯅꯤ ꯊꯨꯝ ꯈꯔ ꯑꯃ ꯊꯥꯛꯑꯅꯤ ꯑꯁꯇꯥꯎ ꯈꯔ ꯑꯃ ꯍꯩꯔꯒꯦ ꯌꯥꯔꯅꯤ ꯌꯦꯡꯈꯤꯒꯦ ꯑꯣꯠꯂꯒ ꯊꯨꯝ ꯈꯔꯁꯤꯃ ꯍꯥꯞꯄꯅꯤ ꯑꯗꯒꯤ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯑꯃ ꯍꯩꯔꯒꯦ ꯑꯗꯨꯒ ꯄꯣꯞꯍꯜꯂꯒ ꯊꯝꯗꯣꯏꯅꯤ ꯍꯣꯔꯦꯟ ꯆꯥꯛꯆꯥ ꯃꯇꯝꯗ ꯆꯞ ꯆꯥꯏꯌꯦꯕ ꯑꯗꯨꯝ ꯀꯩꯗꯧꯗꯦ ꯂꯣꯏ ꯄꯣꯛꯄꯦꯕ ꯃꯣꯔꯣꯛꯁꯦ ꯑꯩꯈꯣꯏ ꯄꯥꯇ꯭ꯔꯁꯤꯒ ꯄꯤꯛꯑꯦ ꯌꯥꯝ ꯁꯦꯝꯕ ꯅꯠꯇꯕꯅꯤ ꯌꯥꯝ ꯁꯦꯝꯖꯤꯜꯂꯁꯨ ꯀꯩꯀꯥꯅꯣ ꯈꯖꯤꯛ ꯈꯨꯗꯛꯀꯤ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯔꯣꯛꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯂꯧꯔꯤꯅꯦ ꯑꯩꯅ ꯃꯣꯔꯣꯛꯁꯦ ꯀꯥꯕꯛ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯇꯧꯔꯒ ꯍꯥꯞꯆꯤꯜꯂꯅꯤ ꯃꯣꯔꯣꯛꯇꯣ ꯁꯨꯃꯥꯏꯅ ꯍꯪꯒꯥꯝꯁꯤꯗ ꯂꯨꯞꯁꯜꯂꯦ ꯍꯣꯔꯦꯟꯁꯦ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀ ꯁꯦꯝꯕꯅꯤꯅ ꯍꯣꯔꯦꯟꯁꯦ ꯅꯪꯁꯤꯜꯂꯛꯈꯤꯅꯦꯕ ꯄꯣꯞꯄ ꯀꯥꯟꯗ ꯈꯔ ꯄꯣꯞꯄꯛꯈꯤꯅꯦꯕ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯊꯝꯃꯅꯤ ꯉꯥ ꯑꯃꯨꯛ ꯀꯛꯑꯒꯦ ꯃꯀꯣꯛꯀꯤ ꯀꯩꯀꯥꯗꯤ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯃꯕꯨꯛꯁꯦ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯂꯦꯟꯊꯠꯂꯒ ꯌꯦꯡꯒꯦ ꯀꯔꯤꯝ ꯌꯥꯎꯗꯦꯅꯦ ꯁꯤ ꯍꯣꯔꯦꯟ ꯀꯩꯅꯣ ꯆꯥꯝꯊꯣꯛꯑ ꯂꯣꯏꯔꯦ ꯉꯥ ꯀꯛꯑꯒꯦ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯩꯅ ꯃꯅꯨꯡꯒꯁꯦ ꯐꯖꯅ ꯁꯨꯃꯥꯏꯅ ꯆꯥꯝꯊꯣꯛꯑꯦ ꯀꯛꯄ ꯍꯧꯔꯒꯦ ꯃꯇꯨꯝ ꯉꯥ ꯀꯛꯑꯦ ꯉꯥꯅ ꯃꯇꯨꯡ ꯀꯌꯥ ꯊꯣꯛꯏꯅꯣ ꯈꯪꯗꯦ ꯁꯤ ꯊꯨꯝꯒ ꯀꯩꯅꯣꯒ ꯃꯆꯨ ꯃꯔꯨ ꯃꯔꯥꯡ ꯈꯤꯇꯪ ꯇꯣꯠꯀꯦ ꯁꯤꯗ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯒ ꯇꯥꯎꯒꯦ ꯉꯥ ꯌꯥꯝꯃꯤ ꯊꯨꯝ ꯈꯔ ꯌꯥꯝ ꯑꯗꯨꯝ ꯆꯥꯏꯁꯟꯒꯦ ꯃꯔꯨ ꯃꯔꯥꯡ ꯈꯤꯇꯪ ꯊꯥꯛꯑꯒꯦ ꯃꯣꯔꯣꯛꯇꯤ ꯊꯥꯛꯑꯒꯨꯝꯁꯤꯗꯀꯣ ꯊꯥꯛꯁꯤꯔꯣ ꯑꯣꯠꯈꯥꯏꯔꯒꯦ ꯉꯥ ꯑꯃꯈꯛꯇꯤ ꯃꯔꯨ ꯑꯇꯩꯗꯤ ꯀꯥꯞꯊꯣꯛꯑꯒꯦ ꯊꯥꯒꯠꯂꯦ ꯉꯥ ꯇꯥꯎꯅꯕ ꯉꯥ ꯍꯥꯟꯅ ꯇꯥꯎꯔꯒꯦ ꯑꯗꯨꯒ ꯈꯥꯡꯁꯤ ꯊꯥꯡꯒꯠꯂꯦ ꯍꯪꯒꯥꯝ ꯆꯝꯐꯨꯠꯁꯦ ꯁꯣꯝꯗ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯩꯁꯤꯗ ꯑꯣꯏꯅ ꯈꯤꯇꯪ ꯐꯨꯠꯂꯒꯦ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯒꯦ ꯁꯩꯁꯤꯗ ꯃꯍꯤ ꯍꯥꯞꯄ ꯊꯥꯡꯒꯠꯂꯦ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯈꯥꯡꯁꯦ ꯁꯥꯔꯦ ꯉꯥ ꯇꯥꯎꯅꯕ ꯊꯥꯎ ꯍꯩꯔꯒꯦ ꯁꯤ ꯍꯪꯒꯥꯝ ꯆꯝꯐꯨꯠꯀꯤ ꯀꯩꯅꯣꯁꯤꯗ ꯍꯪꯒꯥꯝꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯆꯝꯐꯨꯠꯀꯤꯁꯦ ꯑꯗꯨꯒ ꯃꯈꯨꯝ ꯍꯨꯝꯖꯤꯜꯂꯒꯦ ꯅꯠꯇ꯭ꯔꯗꯤ ꯉꯥ ꯇꯥꯎꯕꯗ ꯊꯥꯎ ꯆꯣꯡꯕꯅꯤ ꯃꯈꯨꯝ ꯍꯥꯡꯇꯣꯛꯂꯦꯗꯤ ꯌꯥꯔꯦ ꯊꯥꯎ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯉꯥ ꯇꯥꯎꯕ ꯍꯧꯔꯒꯦ
Làm tôi xíu trăng con thô kìa mà thăm khải đại nè cả cái con mà ăn tao con thô kìa đâu 손다 나지 따오링이데 눈낭니 마히주 서흔여도 이니나 한감딱 부채 문래 탕다게 손다 거기 nga 마히 통보 호가나 기 타다나 우연 한갈래 nga 마히 통보기 타오고 하오나 바이나 이안 제 차례 타오 하이라게 타오지 문래 아나나 때즈박 하나 타다라게 아두가 파디고 마루제 시기 당감 타다라게 여기 미티 다들어게 지라무 다들어게 여기 필요 뭐 할래 mà nó bác thì mà ra thì không thà chứ mà cắm nâu ra cả cho nó mồm hấp kìa rồi xí cái chân nằm như mua hấp rất là cái đấy xin gì hấp rất là cái đây còn nữa nó muốn ngồi như thế này ngaji mulle ko tharage ado nga ma ku je khang da khar nappe ba ui di law ma thakki khar phaja ba wa le hai ta ne ko tu ma ku wei je lo ni smai hi tu e ko ni de ni tu do ka jo ito ni samna na 이거 다 잘라게. 그게 있는 사람이 힘이 많이 띵절을 타면 거. 띵지가 이제 안 띵지. 간나봐 아이 무사니 지금 할게. 안다가 이 마루만 당라니. mà cá thải thấy mua đồ khó làm tha ghê tiếp có tha cái nhàn thảo để mà xì thao lại được nhưng mà mình lại như thế này nhưng mà thả cái đường cũng ok lấy à đấy đi học bây giờ cả thôi tới đi thằng gì rồi 예, 말은 당 재물래. 아다나 가면 심지 탁잘라게. 아이기 가면 심지 시단 학당 나오네. 님이는 뚝뚝 다다버도 자는 게 이제 심이는 학당네. 님이 해야 되네. 인장이 mấy 합절라게 가면 심지 자갈래. 모로 어디 그지 닭생각이 ምን ይገላል ማሂ ምን ነው እንደዚህ ከያም 방전 일로 온다 이거 깜짝 놀라네 이상 이제 서울에 그나 뭐 좀 닭전게 그만 그래 이상 이제 그래 양이 양자에서는 좀 닭전래 아니 해 시주 받는 놈네 나제
ꯇꯥꯎꯕꯗ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯈꯔ ꯀꯥꯏꯔꯦ ꯃꯆꯦꯠ ꯃꯆꯦꯠ ꯀꯦꯜꯂꯦ ꯀꯦꯟꯗꯕꯁꯨ ꯌꯥꯎꯏ ꯀꯦꯟꯕꯁꯨ ꯌꯥꯎꯏ ꯀꯦꯟꯒꯦ ꯀꯦꯟꯖꯁꯅꯨ ꯁꯥꯏꯔ ꯆꯥꯗꯣꯏꯁꯤꯕꯨ ꯀꯦꯟꯈ꯭ꯔꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ ꯍꯥꯏꯇꯥꯕꯅꯦ ꯏꯟꯁꯥꯡꯁꯦ ꯃꯨꯜꯂꯦ ꯑꯗꯨꯅ ꯁꯤ ꯉꯥꯁꯦ ꯊꯥꯛꯆꯜꯂꯒ ꯉꯥꯏꯍꯥꯛ ꯁꯧꯍꯟꯗꯣꯏꯅꯤꯅ ꯉꯥꯁꯦ ꯊꯥꯛꯆꯜꯂꯒꯦ ꯇꯨꯝ ꯉꯥꯁꯦ ꯃꯁꯛ ꯏꯐ ꯐꯖꯗ꯭ꯔꯦ ꯐꯖꯗ꯭ꯔꯁꯨꯅ ꯀꯝꯗꯤ ꯎꯄꯥꯏ ꯂꯩ ꯀꯟ ꯀꯟ ꯂꯥꯎꯅꯗꯤ ꯇꯥꯎꯔꯕ ꯏꯟꯁꯥꯡꯁꯦ ꯌꯥꯔꯅꯤ ꯑꯗꯨꯅ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒ ꯂꯣꯏꯁꯤꯜꯂꯒꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯂꯣꯏꯁꯜꯂꯦ ꯏꯟꯁꯥꯡ ꯂꯣꯏꯁꯜꯂꯦ ꯃꯩ ꯃꯨꯊꯠꯂꯦ ꯆꯝꯐꯨꯠ ꯍꯥꯟꯅ ꯍꯥꯞꯄꯒꯦ ꯆꯥꯛ ꯂꯣꯏꯔꯦ ꯃꯆꯤꯟ ꯈꯛꯇ ꯍꯥꯞꯈꯤꯕ ꯑꯝꯇ ꯂꯦꯡꯗ꯭ꯔꯦ ꯆꯝꯐꯨꯠꯁꯦ ꯑꯩꯅ ꯁꯤꯗꯤ ꯑꯉꯥꯡꯕ ꯃꯆꯦꯠ ꯑꯃ ꯊꯥꯛꯆꯜꯂꯦ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯉꯥ ꯇꯥꯎ ꯊꯣꯡꯕꯗꯨꯗꯤ ꯃꯍꯤꯅꯤꯗꯣ ꯌꯥꯔꯦ ꯑꯩꯅ ꯁꯤꯡꯖꯨꯗ ꯊꯥꯛꯅꯕ ꯉꯥꯁꯦ ꯉꯥ ꯑꯌꯥꯏꯕꯁꯦ ꯉꯥꯜꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯁꯨꯒꯥꯏꯔꯦ ꯑꯗꯣ ꯁꯤ ꯇꯣꯠꯁꯟꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯣꯠꯁꯜꯂꯒꯦ ꯊꯨꯝꯅꯦ ꯃꯣꯔꯣꯛꯅꯦ ꯉꯥꯔꯤꯅꯦ ꯍꯧꯖꯤꯛꯀꯤ ꯉꯥꯗꯨꯅꯤ ꯁꯨꯃꯥꯏꯅ ꯇꯣꯠꯂꯦ ꯍꯧꯖꯤꯛ ꯇꯣꯠꯂꯒꯦ ꯌꯣꯡꯆꯥꯛꯅ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯍꯪꯒꯥꯝ ꯃꯇꯣꯟ ꯉꯁꯥꯏꯒꯤꯗꯨꯅꯤ ꯌꯣꯡꯆꯥꯛꯇ ꯈꯤꯇꯪ ꯑꯃ ꯍꯩꯊꯔꯒꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯍꯪꯒꯥꯝ ꯃꯇꯣꯟꯁꯤꯗ ꯁꯨꯃꯥꯏꯅ ꯍꯩꯊꯔꯅꯤ ꯇꯣꯠꯂꯒꯦ ꯍꯋꯥꯏ ꯃꯇꯣꯟꯁꯨ ꯂꯩꯕꯅꯤ ꯂꯧꯊꯣꯛꯇ꯭ꯔꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯇꯁꯦꯡ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯍꯪꯒꯥꯝ ꯃꯇꯣꯟ ꯁꯤꯡꯖꯨ ꯑꯣꯏꯅ ꯑꯗꯩ ꯌꯣꯡꯆꯥꯛꯁꯤꯒꯤꯁꯨ ꯑꯃꯨꯛ ꯇꯣꯠꯂꯒꯦ ꯑꯅꯤꯃꯛ ꯑꯃꯨꯛ ꯀꯗꯥꯏꯗꯅꯣ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯒꯦ ꯁꯤ ꯂꯣꯝꯕꯒ ꯇꯣꯅꯤꯡꯈꯣꯛꯀꯅꯤ ꯑꯩꯅ ꯂꯣꯝꯕꯒꯗꯣ ꯂꯣꯏꯅ ꯁꯤꯀꯥꯏꯈ꯭ꯔꯦ ꯁꯤꯗ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯗꯩ ꯁꯤ ꯐꯗꯤꯒꯣꯝ ꯈꯔ ꯑꯃ ꯍꯥꯞꯆꯜꯂꯛꯑꯒꯦ ꯁꯨꯃꯥꯏꯅ ꯁꯤ ꯇꯣꯠꯂꯒꯦ ꯑꯃꯨꯛ ꯄꯨꯂꯞ ꯁꯤꯡꯖꯨꯁꯦ ꯁꯨꯃꯥꯏꯅ ꯍꯪꯒꯥꯝ ꯃꯇꯣꯟ ꯉꯥꯛꯇ ꯇꯧꯕꯁꯦ ꯍꯥꯎꯋꯦꯕ ꯌꯥꯔꯦ ꯁꯤꯡꯖꯨ ꯂꯣꯏꯔꯦ ꯁꯤꯡꯖꯨꯁꯨ ꯍꯥꯞꯄꯒꯦ ꯌꯥꯔꯦ ꯃꯇꯣꯟ ꯉꯥꯔꯤ ꯆꯥꯅꯕ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯀꯦ ꯁꯤꯗ ꯌꯥꯔꯦ ꯑꯩꯅ ꯉꯁꯥꯏ ꯁꯦꯝꯕ ꯑꯆꯥꯔꯗꯣ ꯅꯪꯁꯤꯜꯂꯝꯃꯦꯗꯣ ꯑꯩꯅ ꯃꯍꯤ ꯂꯥꯡꯕꯗꯣ ꯁꯨꯃꯥꯏꯅ ꯄꯣꯞꯊꯣꯛꯑꯀꯥꯟꯗ ꯅꯪꯁꯤꯜꯂꯦꯕ ꯍꯥꯞꯄꯒꯦ ꯃꯣꯔꯣꯛ ꯉꯥꯛꯇ ꯑꯩꯒꯤ ꯑꯆꯥꯔꯁꯤꯅꯤ ꯆꯥꯗꯣꯏꯁꯦ ꯁꯦ ꯈꯤꯇꯪꯒ ꯍꯥꯞꯈꯤꯒꯦ ꯆꯥꯅꯤꯡꯉꯦ ꯍꯥꯎꯕ ꯌꯥꯔꯦ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯖꯔꯦ ꯏꯟꯁꯥꯡ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯁꯤꯡꯖꯨꯁꯤꯅꯤ ꯌꯥꯝ ꯆꯥꯅꯤꯡꯉꯤꯁꯦ ꯁꯤ ꯉꯥ ꯃꯆꯦꯠ ꯑꯃꯇꯪ ꯍꯥꯟꯅ ꯂꯧꯔꯒꯦ ꯇꯣꯏ ꯍꯥꯏꯕꯩ ꯋꯥꯅꯤ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯍꯪꯒꯥꯝ ꯆꯝꯐꯨꯠꯁꯤ ꯑꯃꯨꯛ ꯆꯥꯔꯒꯦ ꯆꯞ ꯆꯥꯔꯦ ꯍꯥꯎꯋꯦ ꯊꯨꯝꯁꯨ ꯆꯞ ꯆꯥꯏ ꯁꯤꯗ ꯁꯤꯡꯖꯨꯁꯨ ꯑꯃꯨꯛ ꯆꯥꯔꯒꯦ ꯌꯥꯔꯦ ꯍꯥꯎꯔꯦ ꯁꯤꯡꯖꯨꯁꯨ ꯍꯥꯎꯔꯦ ꯆꯝꯐꯨꯠꯁꯨ ꯍꯥꯎꯔꯦ ꯉꯥ ꯑꯇꯥꯎ ꯊꯣꯡꯁꯨ ꯍꯥꯎꯔꯦ ꯑꯆꯥꯔ ꯅꯨꯡꯆꯥꯔꯒ
ꯑꯆꯥꯔꯁꯤꯕꯨꯗꯤ ꯑꯗꯨꯝ ꯑꯆꯥꯔꯒꯤ ꯃꯍꯥꯎꯅꯦ ꯍꯥꯎꯑꯦ ꯑꯩꯅ ꯉꯥꯇꯣꯡ ꯉꯥꯔꯤꯁꯦ ꯄꯥꯝꯃꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯝꯇꯪ ꯆꯥꯒꯦ ꯆꯥꯛ ꯌꯥꯝ ꯆꯪꯉꯦꯕ ꯁꯦ ꯑꯗꯨꯃꯥꯏꯅ ꯊꯨꯝ ꯈꯤꯇꯪ ꯅꯝꯃꯅꯤ ꯆꯒꯪꯁꯤꯒ ꯁꯨꯃꯥꯏꯅ ꯌꯣꯝꯃꯒ ꯍꯦꯛ ꯁꯥꯕ 와, 아니야, 그거 아니야, 하거든요. ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯔꯦ ꯉꯥꯇꯣꯡ ꯉꯥꯏꯅ ꯃꯔꯣꯝ ꯍꯥꯎꯕꯅꯦ ꯁꯤꯡꯖꯨꯅ ꯃꯔꯣꯝ ꯍꯥꯎꯕꯅꯦ ꯂꯣꯏ ꯍꯥꯎꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ